State asigi law and order ngak na bahaiduna security force na towan ba mafam da chathakiba thi bohumba gi thabakta bom yaw na kulai khara fare hairi Kangpopi district ki cycle police station kon ba tingpi bung amadi Lapland village tagi fagalakiba kulai sing adudi country mad bolt action single barrel manga pambi ahom Number 36 ki hand grenade ama 7.62 mm gi maru ani towan ba caliber ki empty case yangkhai charger ga loina ba radio set ani yauri hairi Kamjong district ki Sasat police station kon ba border pillar number 115 manangtagi security force ki kangbu mana kulai khara fagat pangamle hairi fagalaki ba kulai sing adu ki manungda mortar bomb tara RPG round taru grenade manga magazine galoina ba AK47 rifle ani .22 gi rifle ama towan ba caliber gi maru chamri ga hufumathoi amade 12 bore cartridge taramari yauri hairi Ukhrul district ki Litan area da pamdaba thokdok makhata na thoktana ba haiduna security force na thibu humbagi thabak chathabada bunker mari sidokrai logi wangmada sajlamba bunker mari adu security force ki kangbo amana Litan police station kon ba Mongko Chepu village ki akoibada thibu humbagi thabak chathabada thengnarakibani bunker sing adu security force na sidoktuna manghan bagal loina na kapthokraba nongmai maru ki case kunthra manga fangki hairi Lona Thinkraba Lalhonglop KCP Ibungo Ngangom ki active cadre ni haiba myo ani security force ki kangbo mana fare hairi Thobal district ki Lilong Horibi makha lekai digi faraba myo ani adodi Kakching district ki Hyanglam awang lekai digi Elangbam Surjit Singh amade Maibam Ronaldo ni hairi Surjit hariba myo asi Manipur police sa havildar oina leiba Kakching police commando gi da attach tawbani myo asi dagi 9 mm gi kapa yariba maru tara ga loina na service pistol ama fangbang amle hairi